ꯀꯣꯀꯣꯃꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯏꯃꯥꯁꯤꯡꯅ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯕ ꯈꯔ ꯑꯩꯈꯣꯏ ꯑꯩ ꯏꯁꯥꯃꯛ ꯉꯥꯡꯖꯔꯤꯕ R.K. ꯊꯔꯥꯛꯆꯅ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯑꯦꯁꯤꯁꯇꯦꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯔꯤꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯉꯔꯥꯡ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯛꯅꯗꯅ ꯄꯒꯥꯎꯆꯥꯎ ꯏꯊꯥꯏꯗ ꯂꯩꯔꯤꯕ ꯕꯦꯔꯤꯀꯦꯠ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯇ ꯇꯛꯅꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯔꯦ ꯗꯦꯟ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯍꯟꯗꯛ ꯗꯦꯜꯂꯤꯗ ꯆꯠꯂꯨꯕ ꯑꯗꯨꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯖꯔꯒ ꯁꯤꯒꯤꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯁꯤ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯂꯦꯡꯗꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯁꯤ ꯂꯦꯡꯗꯕ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯊꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯂꯕ ꯕꯦꯔꯤꯀꯦꯠꯁꯦ ꯀꯣꯀꯣꯃꯤꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯧꯊꯣꯛꯑꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯗ ꯋꯨꯃꯦꯟ ꯋꯤꯡꯅ ꯉꯁꯤ ꯊꯝꯖꯅꯤꯡꯉꯤꯕꯁꯤꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯧꯒꯠꯆꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣই ꯀꯩꯊꯦꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯆꯪꯁꯤꯟꯕꯤꯕꯁꯤꯗ ꯌꯥꯎꯕꯤꯔꯒ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯣꯀꯣꯃꯤꯅ ꯂꯥꯎꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡꯒꯤ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯟꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯐꯝꯁꯨ ꯊꯝꯖꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯈꯣꯡꯖꯪꯁꯤꯡꯗ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯄꯤꯔꯀꯥꯟꯗ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯒꯥꯎꯆꯥꯎ ꯏꯊꯥꯏꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯒꯨꯝꯕ ꯕꯦꯔꯤꯀꯦꯠ ꯏꯟꯇꯨꯕꯒꯤ ꯊꯕꯛꯁꯦ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯅꯨꯄꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯒꯦ ꯀꯣꯀꯣꯃꯤꯅ ꯍꯌꯦꯡꯒꯤ ꯇꯥꯡ 13-12ꯗꯒꯤ ꯆꯠꯁꯤꯟꯒꯗꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯂꯝ ꯃꯩꯔꯥꯄꯥꯏꯕꯤ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯏꯄꯥ ꯏꯄꯜ ꯑꯍꯜ ꯂꯃꯟ ꯈꯥꯛꯇꯅ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯥꯟ ꯀꯌꯥ ꯀꯨꯏꯅ ꯇꯧꯈꯤꯒꯅꯤ ꯑꯩꯈꯣꯏ ꯂꯥꯟ ꯀꯨꯏꯅ ꯇꯧꯗꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯐꯪꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯔꯛꯄꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯍꯛꯅ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯨꯝꯒꯤ ꯀꯩ ꯀꯨꯝꯍꯜꯂꯤꯕ ꯏꯆꯥ ꯏꯁꯨ ꯅꯥꯔꯛ ꯌꯦꯡꯍꯟꯗ ꯂꯝꯍꯥꯡꯗ ꯆꯥꯗ ꯊꯛꯇ ꯇꯨꯝꯗ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯥꯡ ꯈꯨꯃꯦꯟ ꯃꯔꯛꯇ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯈꯟꯊꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯊꯛ ꯃꯈꯥꯒꯤ ꯍꯌꯦꯡꯒꯤ ꯈꯣꯡꯖꯪꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯃꯩꯔꯥꯄꯥꯏꯕꯤ ꯑꯇꯩ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯜ ꯀꯩꯊꯦꯜ ꯈꯨꯗꯤꯡꯃꯛ ꯕꯖꯥꯔ ꯀꯥꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯔꯒꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯃꯤꯟꯅꯁꯤ ꯍꯌꯦꯡꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯕꯦꯔꯤꯀꯦꯠ ꯂꯧꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯨꯡ 12ꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯌꯧꯁꯟꯃꯤꯟꯅꯁꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯅ ꯀꯣꯛꯅꯣꯅ ꯂꯝꯗꯝꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯉꯛꯑꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯔꯕꯨꯡꯗ ꯀꯩꯅꯣꯗ ꯐꯝꯖꯥ ꯏꯈꯥꯏꯗ ꯂꯩꯔꯤꯕ ꯕꯦꯔꯤꯀꯦꯠ ꯑꯁꯦ ꯇꯣꯔꯕꯨꯡꯒꯤ ꯑꯔꯣꯏꯕ ꯃꯤꯇꯩꯅ ꯇꯥꯕ ꯂꯝꯒꯤ ꯑꯔꯣꯏꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯣꯏꯕꯗꯨꯗ ꯍꯟꯗꯣꯛꯅꯅ ꯃꯗꯨꯗ ꯍꯟꯗꯣꯛꯎ ꯍꯥꯏꯗꯅ ꯍꯥꯟꯅꯗꯒꯤ ꯉꯥ ꯇꯛꯅꯔꯒ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨ ꯃꯣꯏꯅ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯗꯅ ꯇꯧꯔꯒ ꯅꯍꯥꯟ ꯇꯥꯡ 30 ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯉꯥꯏꯌꯨ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯤ ꯃꯣꯏꯁꯤ ꯂꯩꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯂꯥꯟꯁꯜꯂꯒ ꯅꯨꯄꯤꯁꯤꯡꯗꯅ ꯆꯥꯟꯁ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯗꯅ ꯄꯤꯗꯕ
सिगुम्बा मरक्सिदा अखोइना हजि तोरपुंगी मनिंग थंबा सरुकता लैरिबा कम्युनिटी हॉल दु फाउदा अखोइना लैरिबा हजि सेंट्रल आर्मी सिंगसे मदुगी मफम दु फाउदा हंदोकु हाइबनि मदु हंदोकनबगिदमता मदु फाउबा अखोइना इंथोकपगी थौदांगसे मणिपुरदा लैरिबा मियामना हाइनै लुप मयाम अमा थोइन मयामसे लेपाकिदमतनि कोकोमिना तौदेसिसु लेबाकिनी अदुना ngasi मियाम पुनमना लुप खुदिंगमना चंजिनगदोरिबा खुंजंगसि अहानबा ओइना अखोइना मफमसिदा अखोइना टारगेट तौजेनबसि माइ पांना चंजिनमिनसे